टीवी तरामना ओक्चबग लोइना ब्रजेश कुमार ना खुरुमजरी ngasiगी maruoiba pauda Fisheries and Aquaculture Infrastructure Development Fund gi matangda ngami singi nomu oiba awareness program pangthokre khulakpa ningthau amasung village authorities singi mateng natana lamai chakpa amasung umang kokthokpa kanmangam loi haina Dr. Naurem Munal Maiteina haikre Komdram Dhanachandra Ningsing Mana Loitongbam Brajamohon da Kusinakre Loinana Punjab ki Farid Court bus accident Mioi Manga Sire Kuntrana Sopan Nankre Mapungoi Pau Lobirasi Pradhan Mantri Matsya Sampada Yojana Fisheries and Aquaculture Infrastructure Development Fund Amasung LIFI sigi matang da Kakching district ki ngami singda hena khanghananabagi fandam da nomagi oiba district level awareness program ama ngasi NCDC LINAC amadi RTC Guwahati na sinduna Kakching Phausupat laikai da laiba library and information center Kakching gi mipun sangda pangthokre ngasi pangthokhiba program aduda Pambaki Leiteng Amadi Wangho Lising Oina W. Ibohal MCS RCS Government of Manipur K. Dilip Kumar District Cooperative Officer Kakching District K. Dineshwar DFO Kakching Abal Sapam Jiten DFO Fishery Department Government of Manipur Amadi Jagadeshwar Rao S. Deputy Director NCDC RO Guwahatina Sarukyaki Ngasigi Thorum Aduda Awareness about the role of the Department of Fisheries in the development of fisheries sector in the state of Manipur and the PMMSY scheme Amadi awareness about implementation of financial assistance through various schemes of the Department of Fisheries Government of India such as FFPO, FIDF and PMMKSSY Haiba Hiram Sida Sapam Jiten DFO Fishery Department Government of Manipur na aduga loidana role of NCDC in development of fisheries cooperative across the country awareness about LINSC Fisheries Business Incubation Center its significance application procedure and benefits Haiba Hiram Sigi Matangda Jagadeshwar Rao S. Deputy Director NCDC RO Guwahatina Wangangke Asigi Thorum Aduda Kakching District ki tongan mafam kaya da lakpa ngami chohum henbana amadi department ki staff kunlom su sarukyaki hairiba program asi Bishnupur District ki oina su 17th February da pangthokre hairi Kakching District ki Kakching Irum Mafal area dagi ngasi CDO unit Kakching na KCP PWG gi kadar ama faraba kadar adu Naurem Premkant Singh sahib Nifumdoi Elais Thangra Apokpa Naurem Ibomsa Singh ke Kakching Irum Mafal ni mahak Kakching area dep miyam dagi senkhai tumkhai tawudan senaba miyoi ni amadi mahak lup asigi SS Poirei gi kaman makada tabak tawbani makha tabat thijin homjina naba Kakching police station na kesama lokot kre hari Laikak suspension of operation su chatna daba Kuki Lal Halub United National Kuki Army UKNA gi Finance Secretary Security na chatakiba operation da khulai kyaga loinana phagat pangam le hari ngarang kuntratrok suba sam rifle sabadi Manipur Police ki Kangbuna Susampur District ki Kafarang area da operation chataki operation chathaba horakpada mafam aduda leramba khulai pipe sing nomoi kapaga loinana Amambagi Kudong Saba Lauraga Jen Kinanaba Honaki Hari Security Force ki Kangbuna Kunja Singh Soktananaba blank fire Tobaga Loinana Lalhoba Singh Adu surrender Taunaba Khan Kibaga Loinana Makatan Thiba Mugi Tabak Chatabada United National Kuki Army UKNA gi Finance Secretary ni haina saktak sa mioi ama phagat pangam ki hari pau asina hai farba mioi asidagi AK-47 rifles amaga maru kara yawba magazine amaga fagat ki mak makhata na mahaki mayumda
Tijin Humjin Bagi Talk Satabada .315 ki rifle ama countrymat single barrel rifle amasu Pagat Pangamki Paramio Adu Kulai Sing Aduga Suchampur Police Station da Kusina Kre Hari. Hard to Tenariba Kudong Sadab Singh Masak Kangdokpa Amadi Lem the Lang Bagi Camp Ama District Health Society Kaksing Manipur Heart Foundation Amadi Sky Hospital Research Center Private Limited na punna kusamnana sinduna Community Health Center kaksingda ngasi pangthokre ngasi pangthokkiba lemna layang thorom aduga mari leinana Chief Cardiologist amasung Chairman Sky Hospital Research Center Dr. L. Shamkishore na phongdorokpada aikoi mioi bana hojik yamna toina heart ki khudong thibasing asi thengnari asigumba khudong thibasing asi matam sana masak khangdo hauba amadi bangjona na section thorang sing lokat ahobagi pandamda ngasigi thoram asi pangthokpani thoram asi sahi khudingi manipur gi mafam kaya da leptana pangthoktuna lakpani adubu covid-19 ge laichat amadi manipur da hojik thokleba irang asina hokhiba sahi ahum mari asi leplure handak nahuna na amuk ahan boy na kaksingda pangthokpani Makhatana Manipur ki district khuding makta amadi singi chatpa yaba pham singda lepali na kem asi pangthok lagani kem asida aikoina silent killer ni haina riba BP hypertension amadi diabetes ki layang bagi khudong chabasu phanghali praja miyam ki dabak khanduna pangthok liba kem asida miyam su saruk Yabiduna Kudong Sabsing asi Lominasi Thorom asi Makhatana Miam Nasu Mateng Pangbiduna Mapung Fana Mai Pak Thorom Hanminasi Hainap Maki Makegi Apil Torki Nasiki Thorom Aduda Mioi Marfudram Mari Mukna Saruk Yaki Bagaloyana Makoi Makoigi Matau Taba Hidak Langtak Sing Liam na Panganki Matau Taba Anaba Sing Dasu ECG Eco Blood Sugar na Sing Bates Kayasu Liam na Panganki Kani luga maru ai badi public ne khambi ba luga si har ji ana ba le ram mo yai hai bi khanga di khalla ga di hana ying thok pa ko prevention is better than cure ai dana har dek ta ur ga di hanna ba ya de aduga madu ye no hona ba wa ba mo ai aduga cure da ngam da dina ti treatment da ngam da dina ti adu hana prevent da ngna ba hona si aduga lai ga su ne treatment da ngni About treatment Pirangani. Senior Duna, Simayam Corporation, Nan Natragadi, Sumba, Wagi even objective of Manipura Foundation and the Sky Hospital will not be complete unless we get cooperation from the society, public the district authority, the cooperation and contributions is required. Thank you. Knowledge Plan and Sindo the Pangthokiba second state level mathematics and science competition the Mangaswa position lower Krabi Mary Immaculate Catholic School Kaksingi class 6 ki Mahiroi Pukrambam Priyasri Apokpa Dr. P. Robin Singh DND NPCC HIS DSS Kaksingbo ngasi haraukte amna okre Mary Immaculate Catholic School Kaksing the Pangthokiba thoram aduda school asigi principal Efforts Jacob Chapona Piasri the knowledge planetary Fanglakiba memento Amadi certificate Kusinaduna Pogning Tawaki Hayangdagi Haudoriba Bosem the Loba class 10 exam Thagani Haina Laiba Sombung Sirem the Leba P Namzoklung High School gi Mahiroi Singh form fill up Torom the Bagi Mahiroi Singh Mama passing school da Thumjin Kre School da Lakiba Mama passing gi Makai dagi Pongdorok Pada exam Thagada Mahiroi Singh gi admit card exam Walingai da PB Nanaba Hijabada exam Noma Walingai da Pigani Haiduna Matam Thaduna Leraki Ngasi admit card Lauraga exam Mai Park Nanaba Lai Krum Lage Haina Lakpada School Authority Makai dagi Mama passing na Masa Singh Dabak Pirakhiba form fill up ke sanfam bosem da pihodabana maram oirga exam thaba yaroi harakibani asigom mathong hoktaba thong chathariba school asida mari leinaba singna meeting sangbiu haiki anda sadaina sa ai imikat angang imikat sai elimination tok jage lairaga di angang da ai charpa to machu class ai tamisi mapam sita
हेक होबदगी तमक स्कूल से जानी मक्से अदु हंदकी क्लास 10 की थागा तो बसी गइना मी पुनमक लाइ खरम लाखो मतम एमिका पुरा लाएबा मतम दु दाइ थवai चाएबा ai जागी मेका पंगदेबा पंगदे मनम से छारना हये ना गय ngasi नुमि चे दे दा एमिका पि गय लाएबा मतुकी दमते मपा थाबनेबा एमिका तो न लिमिनेशन तौरगने इजा द पिदमु हाय दुगा मपा ना फोन तौरकनेबा इंगोंदा अगानी सुमानी एमिका के तमते इरांग थोय नंग लाउसिनेबा अने करी मरम मेगा इरांग थोक्यु सार मखुत लै हाबनी सार माइ पिजरक्सनि सिनेबा याम थाजै सार ai सार नोय को ai तसेंना सार दै ईश्वर मंगा दै या द साग तो हेंजांग बाव ai सार मना त तिलकपनि तसेंना हाब सार ai को स्कूल असिगी सेक्रेटरी कम प्रिंसिपल इंचार्ज एंड्रू फालमैना फोंदोरकपदा स्कूल असिगी ओइना नुपी महिरोय 13 नुपाना 15 पुन्ना महिरोय 38 क्लास 10 काबनी युमगी अना आयक यावबना मरम ओइरगा महिरोय सिंगी फॉर्म फिलअप महिरोय सिंगना मतम साना सेल पिरकलबसु बोसेमदा पिहौद्रे लास्ट डेट लोइखरबा मतुंगदा फॉर्म फिलअप तौननबा होटनबदा याखिदबनी यारिपो केक्रू मथक लेकायदगी मणिपुर पुलिस डिपार्टमेंट लेबा लोंगजम समोरजित अमदी इमुंग मनुंगना लेखिद्रबी लोंगजम ओंबी जमुनागी चहीगी कुमोन गमरी लेना थबाल डिस्ट्रिक्ट की वांगबल द लेबा सीनियर सिटीजन्स होम द चाकलेन अमा चामिन नखिबग लोयना अथुम हाउसिंग यंथोखरे लोंगजम समोरजित न चाकलेन अदु कटलदुना फोंदोखिबदा मखोयगिनी हाइबदा कना लेजद्रबा होम द लेबा इपा इमा सकलबा सकलबी कया असिदा थमोयगी ओइबा नुंसीबगी खुदोल अदु उत्पा ओइना ngasi अइहाकी लायोख्रबी इमा लोंगजम ओंबी जमुनागी चहीगी कुमोनगी थरम अदु वांगबलदा लैरिबा सिटीजन होम असिदा पांगथोक्तुना लेकायगी अहल लमन सिंह इमुंग मनुंगी मियोय सिंह यावना होम द लैरिबा अहल लमन सिंह पुन्ना चाकलेन अमा चामिनबनी मतुंग तारकपदसु सीनियर सिटीजन होम सिंगदा नतना अतैद लैरिबा होम सिंगदसु अंगम मतेंग तौजबा ngamnanaba hona zakhigani haina phonokhi asgi thorom aduda senior citizen home gi Thoburel Singh social worker Longjam Ibatombi Yaipok municipal council ward member Maibam Selung Laikhidrabagi Mapuroiba Kekru Idol Progressive Committee gi hanagi president Longjam Ibatombi amadi imung manungi miyoi singna saruk yakhi खुल सिंगी खुलाकपा निंगथौ अमसुंग विलेज अथॉरिटी सिंगी अचौबा मतेंग नतना लमई चाकपा अमसुंग उमंग कोकथोपगी कनबा ngamloi हाइना डॉक्टर नौरेम मुनाल मैते MFS डिविजनल फॉरेस्ट ऑफिसर ना फोंदोखरे वाफम सिंगासी डिविजनल फॉरेस्ट ऑफिसर चांदेल न सिंधुना डिस्ट्रिक्ट असिगी जाफो बाजार द लैबा लिमकू इन होटल की कॉन्फ्रेंस हॉल द पांगथोकपा डिस्ट्रिक्ट असिगी मनुंग द लैबा खुल सिंगी निंगथौ सिंगी ओइबा फॉरेस्ट फायर प्रोटेक्शन फॉर एनवायरनमेंट कंसर्न्स की अवेयरनेस प्रोग्राम द फोंदोखिबनी चांदेल नागा पीपल्स ऑर्गेनाइजेशन की प्रेसिडेंट फ्रांसिस थमदोकना अथोय मिथुंग नागा चीफ एसोसिएशन चांदेल की प्रेसिडेंट TS रुंगवार अमदी महा एरिया चिफ एसोसिएशन के चेयरमैन JS अंगमना अखन्नब मिथुंग सिंह अमसुंग देफो चांदेल डॉक्टर नौरेम मुनाल मैतेना थोरम मपु ओइना सरुक यादुना पांगथोखिबा थोरम अदुदा देफो डॉक्टर एल मुनाना मखा तारदुना हाई हौजिक लैरबा सीजन असि सिंह द लमै ख्वाइदगी यामना चाकन मतमनी लमै चाकपा असिना उमंग क्या मांगहनबगी मथक्ता थवाई पानबा सा उसे कयासु मांगहली मणिपुर की ओइना डिस्ट्रिक्ट अतैगा येंगनबदा चांदेल डिस्ट्रिक्ट असि लमै चाकपगी चांग असि यामना नेमी मसि डिस्ट्रिक्ट असिगी मियामनसु फॉरेस्ट डिपार्टमेंट द मतेंग पांगबो असिनानी हौजिक लमै चाकपगी मतम योरकपा असिगी येंगलगा मखा ताना सेक्शन थरांग लौखत मिनबगी तंगाई फदब लेरी नकल अमरोमदा उमंग मांगथरकपगी ख्वाइदगी चौब मरम असि कनागुंबा खरना उमंग पाक चाउना कोकथोक्तुना पोपी थाबा लमै थाबा असिसु अमा ओइबेय मुनाल मैतेना मखा तारादुना हाई लेंगा की लैरिबा फॉरेस्ट लोइसंग नत्रगा लोइसंग असिदा थबक तौरबा मियोय खरा असिना अमदी लोइसंग असिदा थादरिबा अपिकबा फन खरा असिना उमंग कन हाइबा असि खक ओइथोकलोय अखोई मियोइबना उमंगना मियोइबा अखोइदा पीरिबा कानबा असि निंथीना खामिनबा मथौ ताई कनागुम खरना लमै थादुना उमंगबु उमंगहन ताहनबसिंगी मथक्ता खुल खुलगी निंथौ सिंगना लोगी ओइबा चराक नतबिदा खुलगी ओइबा अकनबा वारेप लौदुना लमै थाबा थिंगनबा
hotnaminabagi tangai fadaba matam adu yoroklabani At the same time, ya ibang kayo buat haji mo ko sino may sige so may Salibata February tang tarani the Federation of Indigenous Peoples Democratic Movement Freedom na electronic amadi print media da thokiba Manipur University na loba grade B amasung C gi written examination ga mari leinana chai nabasing adu MU gi registrar amadi freedom ga pamin aduna khanakre khanaba aduda February tang amada pangthokhiba written test adugi matang da register gi maral leiramdre hiram sigi matang da leinaramba misunderstanding punamak kupna khanakiba aduda bab taminakre haina Federation of Indigenous Peoples Democratic Movement Langhol Game Village ki serol amana pongdurokli loinana Manipur University na laukiba recruitment for non-teaching group B and C gi recruitment pangthokhiba gi exam result haidok payaroi amadi makhata na pangthok payaroi haina freedom na thamkhiba athingbadu makhata na leiroi haina serol sina makhatarli Manipur Dramatic Union Sinduna 55th Artist Day Amadi Khomdram Dhanachandra Nexing Mana 2025 Lanthok Pagi Thorum Ngasi Ya School Police Land Laiba MDUG Auditorium da Pangthokre Thorum Aduda Manipur Culture Association ki President Kangjam Radhakumar Retired IAS na Chief Guest Critics Forum Manipur ki President Dr. Nongthombam Premsana President Amadi Manipur Dramatic Union ki President Soraisam Kesoram na Guest of Honor oina saruk yaki Thorong ki manung sanna laikhidraba artist sing ki photo da laishu kattuna ikai khumnaba utki handak sahi ki oina Khomdram Dhanachandra Ningsing Mana Pangkraba Hiang Thang Makha Lekai dagi Loitongbam Brajamohon Singh da Cash Award oina lupa lising tara sol ama amadi citation khusinagi Tharonggi saruk ama oina minungsi haina mingthon ba MDUG artist singna sanaba ti Priyovarta singna direction piba drama amasu utki Bishnupur district ki manung dalaiba educational professional singda HIBS Prevention and Control Act 2017 ki matang da legal awareness pikre awareness adu Manipur State AIDS Control Society ki mejang makada Community Network for Empowerment kon na sinduna Lamphel RD ung da laiba Maxi Conference Hall da pangthoki tongan ba school sing dagi lakpa oja sing ZEO Bishnupur amadi moirang staff sing na saruk yakba thorom aduda State Ombudsman Officer Dr. K.S. Sasikumar mangang na resource person oina wangang ki awareness adugi matang da kon gi President R.K. Nalinikantana HIBS Prevention and Control Act 2017 gi matang da maramda mamutana khangdabana maram oirga HIBS ka sagonda hingliba sing maru oina mahiroi sing da tati tawaina tawbiba kaya yauriba asi lebhanna ba pangthokpani makhata na su district asigi educational professional sing da awareness pibagi thoram asi pangthokhigani haiki Kuki militant sing na Manipur thugaina na ba landarak liba asibu ngakthokna na ba kul ngak liba Miyoi sing faba yaroi lamdam asige yarhomi sing kangadabani drug maru fangna muthat kadabani tangdu leitaba hanjin dringai amadi sarang naba tanja asida chief minister pham thadok yaroi Manipur thugaina naba hotnariba kuki MLA singi mathak ta chapchawa thabak lokhat kadabani haibna singba demand ke agaloina na ngasi top dusra khabam amadi imphal gi masing yamlaba miyamna to ong lekai market set wakat pham chathakre wakat pham aduda saruk yakiwi mara paibi amana phongdorok pada Manipur da hojik president's rule thamjilak liba asi praja miyamna sukya yazuning de maram aduna athu matamda lengak ama leinanaba mari leinaba khuding makna hotnabiu loirana leiriba irang asigi manungda security force singna kul ngak liba sing phananaba khoti thiriba asi khudakta lepiu
थोकलिबा लान असिदा कुल ngaklibasinga ngakpi senbiramdrabadi maidai furup asi maru phangna bulambasu yai kuki singna landarakpada karisu athingba pidraga manipur amade miyambu ngakthoknanaba leiriba kul ngakpasingbu fananaba hotnaba haibasi yamna laibak thibani hayasu phondorakhi maramdi makoina ngakpi senbidragadi ngasi akhoi landa akhoi ngasi changjali se khun ngai ba mayam sina akhoi ngakpi bagi akhoi ngasi leiba ngami bani natragati akhoi na so akhoi akhoi leiba maitai singje akhoi mutlani kuki na tawba mayam dana amata thingba biba ngamdaba akhoi maitai na khun ngaksaraga akhoi kitang isagi protection hoina ba na akhoi yum gi ahalaman angang sing loina magi protection hoina ba haiduna khun nga pai bungi ba sing dina tawri ba sida akhoi na moibu phana na ba na hujik changjala iba se akhoi na sungya ya banga moi ha ba se thamjari ngasiyu Punjab ki Faridkot bus amaga truck amaga thomjinaraba matungda bus adu drain amada tasin bagi thodok ta mioi manga siri kunfrana asopan nangkre bus adu gidarwaha MLA Hardip Singh Dimpli Dilongi Deep Transport Company gini bus adu passenger kuntra manga puduna Muksar dagi Amritsar tamna thorokpada Sasi Haveli area da thong amagi mathakta accident adu thokibani truck ta thomjinaraba matungda thong adugi railing thomgairaga drain da tasin ki Faridkot Senior SP Fragya Zen haikibda gari animak adu yamna yangna thorokki maduna accident thokna nabagi maram amadi oibiyai Tijinbagi thawak chathagani makut kakramyoi anidi Amritsar da leba government medical college amasung hospital da refer tawkre ataina Faridkot ta admit tawkre local miyam da drain da chongthaduna mi lokat pa yawki police personnel jauna rescue gi thawak sathari hari sanabagi pau all Sora clubs coordinating committee Askok Sorana Sinduna Sora High School Playground Satriba First 9 side Sora Cup 2025 King Asi Sanakiba Master Tombi FC Lilongna Lagan FC Sorabu Panjal Mari Anida Maitiba Pikre Tombi FC Lilongi Panjal Mari Mak jersey number 17 Arifna Meski Minetara Nethoi Tarahumdoi Konipan Amadi Kuntranipan Sat Padasan Kibani Aduga Lagan FC ki Panjal Ani Aduna jersey number 9 Sinam Johnson na minute Taramanga Amadi Taranipan Sat Padasan Kibani All Manipur Football Association Amphana Sinduna Kurai Lamlong Artificial Turf Ground Amadi Sagolmang Playground da Punna Tim Tarapana Sro Yaduna Group Ani Thokna Khaidokta Chathariba 17 Suba Manipur State League ki ngasi sanakiba ahanma match da Rahi amadi Ufa Anina Lamba Taunakiba Aduda Ufana Rahibu goal amasuino da Maitiba Piki Ani Suba match tana AFC amadi FCL na sanakiba match da FCL na AFC bu goal ani amada Maitiba Pikre loinana tournament asige hayeng nongthil pung 12 makai taba matamda Sagolmang Playground da YOSC amadi Trauna ahanba match oina lamba taunarba matung ani suba match da Nako amadi SFC na lamba taunargani Aroibada Morepa Muhanna Fisheries and Aquaculture Infrastructure Development Fund gi matangda ngami singi nomugi oiba awareness program pangthokre Kulak paning thaw amasung village authority sing mateng natana lamai chakpa amasung umang kokthok pa kan mangam loi haina Dr. Naurem Munal Maiteina haikre Bomdram Dhanachandra Niksing Mana Loitongam Berjamohonda Kosinakre Loinana Punjab ki Faridkot bus accident da mioi manga sire kuntra asopan nangkre Ngasigidamak tadi PAODAM pijaba matang asir loisinjare mit ang tabir ba kwai punapo amuka hanna kurumjari